Manipur Top Channel की माइकैदगी मरुओइबी इपाउसिंग मियामदा थमजि अहानबदा नोंगै कापगी फाखिबा अमामुक फाख्रि थासुगी मरिगी नुमिदांगना पोसंगबम खुनौदा नोंगै कापगा मरि लैनना फाखिबा अहुंगी मनुंगदा अनि बेल पिखिबगा लोइनना जुडिशियल कस्टडी द रिमांड तौखिबा अमना जिरी पुलिसना अतोपा केस अमगा मरि लैनना फॉर्मल ओइना फोख्रि नोंगै कापतुना मियामदा मिपाई थिबाई हनबदगी मियामना फाखिबा अहुम पुलिस कस्टडी द लैबा मतम सुरुदुना ngasi Imphal East की चीफ जुडिशियल मजिस्ट्रेट की कोर्ट पुथोरखि बेल थदोखिबा अनिदुना थंगमैबन हिजम देवा लेकाइदगी राजकुमार भास्कर सैनी फुगुन फेमसुम सिंथाम बिरजे सैनी फुगुन बनि कोर्ट जुडिशियल कस्टडी द रिमांड तौखिबदगी जिरिबम पुलिसना फोगतखिबादुना हाना जिरिबम पुलिस की ओसी ओइरमबदगी वॉलंटरी रिटायरमेंट लौखिबा जिरिबम की बखा निंगथाम माया लेकाइदगी लाकलगा ओरिपोक मसपति लेकाइद लेबा सकापम इबोतोमी सैनी फुगुन दोइनी माना जिरीबम पुलिस की ओसी ओने लेनिंगै इनर लाइन परमिट की टैक्स ओने खोंगटपा लुपा लाख 3 लोंगी सेंफम लाना सिजनकी हाइबा वाफमगा मरी लेना फॉर्मल ओने फोकटपि अयाबा पिबिनबा कोर्ट हाइजरपदगी कोना अयाबा पिदन फोटखिबने नोमै कापा थौदोका मरी लेना मियामना फारगा हेंगांग पुलिस ता सिनरक्तुना पुलिस कस्टडी द लेरम अहुम ngasi हेंगांग पुलिस न कोर्ट पुथोरखि अमदि मखाताना थिजनबगी थबक सथनाबा जुडिशियल कस्टडी द रिमांड तौबिनबा वाफम एपीपी न कोर्ट थंखि जुडिशियल कस्टडी द थंबगी वाफम डिफेंस काउंसिल न यानिंगदब फोंगदोक्तुना बेल थादोकनाबा वाफम कोर्ट थंबदगी कोर्टना भास्कर अमसुम ब्रिजितपु बेल थादोकपी अयाबा पीरगा इबोतोंबीबुना जुडिशियल कस्टडी द रिमांड तौखि अदुबु इबोतोंबीना जिरिबम पुलिस की ओसी ओरिंगे मतमदा इनर लाइन परमिट की लुपा लाख 3 लोम लाना सिजनकी हेब वाफमदा लखोटखिबा केस अमगा मरी लेना फॉर्मल ओइना फोगतुना थिगतपिगी थबक सथबा यानबा कोर्ट सिरोल अमा थरखि सिरोल अदु कोर्टना यिंगसलबा मतुंगदा फॉर्मल ओइना फोगतपिगी याबा पिखि थासिगी मरिगी नुमिदांगदा कार अमा तोंदुना लाखिबा इबतोंबी यावना मियोय उहुना वसंगबम खुनौदा नोंमै कापदगी मेरा पाइबिसिंग सेनाखिबगा लोइना मफम अदुवाइगी मियामना साउदुन इरांग होरकपदगी मखोय उहुम फारगा हेंगांग पुलिसता सिनरखिबने हरि अमरोमदना मिजोराम की कोनुंग आइजोल म्यांमार की लानहौबा ग्रुप अनिना मिजोराम की चीफ मिनिस्टर लाउदुहोमा की ममांग एग्रीमेंट अमा साइन तौनखिबदु इंडिया गवर्नमेंट खंगना सतखिबा थबकनि हाइना ऑफिशियल ओइबा पावगे लिखुनसिंग फोंदोरखनि स्टेट गवर्नमेंट की ओइबा पावगे लिखुन अमन फोंदोखिबगी मतुंगिना आइजोल पांगोखिबा मिफम अदु सिंगनबा फोंदोकपदना तना मिफम अदुगी मतंग लैरिबा वाफम खंगना मिजोराम की चीफ मिनिस्टर लान येंगलिबदु अरानबने हाइना फोंदोखि मसागी मसक ममिंगदी ताकथोकनिंगदबा मिजोराम गवर्नमेंट की ऑफिशियल अमना आइजोलदगी फोंदोरकपगी मतुंगिना मिफम अदु सेंट्रल गवर्नमेंट खंगना पांगथोकप मिफमनि सेंटर अयाबा पीबना मिफम अदु पांगथोकप ngamkhibani फेब्रुवारी 23 आइजोल पांगथोकिबा मिफम अदुना म्यांमार की खुलाई पाइबा लानहौबा ग्रुप सिनलैंड काउंसिल अमसुम इंटरिम नेशनल कंसल्टेटिव काउंसिल ICNCC की लुसिंगबसिंग यावबगा लोइनना ग्रुप अनिसिना पुनसिलगा सिन नेशनल काउंसिल सेमगी यानसे साइन तौनखि सिलेन काउंसिल की खुलाई पाइब ग्रुप सिन नेशनल आर्मी मसुम ICA ऑन CC की खुलाई पाइब ग्रुप सिन ब्रदरहुड की लुसिंगबसिंग सरुक याखिबा मिफम अदु मिजोराम की मिनिस्टर लाउदुहोमा की ममांगदा पांगथोखिबने मिजोराम की गवर्नमेंट की ओइबा पावगी लिखुनमत अदुना हाई यामना निंगथीना मियामना खंगनखिबा थाकी मीटिंग असी सेंटर की अयाबा यावदुना पांगथोकपा ngambanaते चीफ मिनिस्टर की मेयुक्तो वा ngang मदि मंगोंदा लान उहनना होनरिबसिंग अदु ओइदिबा फिबम अदु खंगदबनि इंडिया गवर्नमेंट वेस्ट बंगाल की समुद्र फावर मिजोराम की कोनुंग आइजोल योरकदबा कलादान मल्टी मॉडल ट्रांसपोर्ट प्रोजेक्ट है खंगनबा अचौब प्रोजेक्ट अमा पाइखलि प्रोजेक्ट असिगा मरी लेना म्यांमार की लालौबसिंगना पाइसिंदुना लेरबा राखीने स्टेट की सिटवे हिथांगपम अमा साख्रि सिटवे हिथांगपम होगिबा सही इंग्लिश सिंगनिगा खुनगोमदगी मे अहुमदा म्यांमार अकन इरांग लेरिंगे मनुंग संगाखिबनि पन्बे याबने म्यांमार होगिबा सही इंग्लिश सिंगनिगा खुनगा मथोइदा मिलिटरी जुंता डेमोक्रेसी की लेंगाक सिंथुरगा लेंगाक पाइसिनखिबदगी अकीबा फंगलबि इरांग थोक्तुना हौजिक फावबा नेना तादबा फिबमदा लैरि म्यांमार इंडिया अमदि बांग्लादेश ताइनबदा नतना सिनागसु ताइनबा मफमसिंगदा लैबा सरुक खरदि म्यांमार की लालहौबसिंगना पाइसिनखिबदगी मफम अदुदा लैरंबा मिलिटरी जुंतागी फोर्सिंग हंदोखरबनि एनालिस्टसिंगना फोंदोरकपगी मतुंग इन चिनाना म्यांमार सथरिबा थबकसिंग काउंटर तौनबि इंडियाना म्यांमार की यानदबा लालहौबा ग्रुप अनिना पुनसिनबगी यानासी इंडिया साइन तौनहनबा यावना अतै थबकसिंग लौखटपनि हारि अमरोमदना रशिया की मतेंगदगी म्यांमार लिक्विफाइड नेचुरल गैस की टर्मिनल अमा हांदोकदौरि मिलिटरी लेंगाकीबा म्यांमार की हुंदा लेंगाकी एनर्जी मिनिस्टर कोको लमना माका फम्मानब रशिया की डिप्यूटी चीफ
Pavel Sorokin Energy ga ngarang Moscow da leiba Russian lengan salaiba Zarobesnev oil farm da unaduna Myanmar gi kha thang khithang pham dawe manakta liquefied natural gas LNG ama hangdokna ba khanakri LNG termination asi Myanmar gi thang pham si gi manakta hangdokna gi damak military khunta gi energy minister Koko lamna Russia gi deputy chief energy si khaktana tana international relation gi makok Alexander Boldairek su unaki ngarang makok thongba mihut amagi miphamasina aroi boresin ma puraklagani LNG termination si Myanmar hangdokna bigi dama Myanmar hunta gi makok thongbu lusingba min ang halaing Russia gi president Vladimir Putin gi marakta agreement ama sign pinaragani haidi ngarang pangthoki ba mifham aduna Myanmar domestic amasum export ki lamna sizinna bigi dama gas terminal ama hangdok par sangba sanpham sing Russia na puthokna bigi matana kupna khanaki karigumba Myanmar amasum Russia lebani gi marakta aroiba warishin ma puraktuna yana raglabade Myanmar thau gi pipeline sing amasum oil refiner sing basu Myanmar gi dawe special economic zone SEZ ta hangdokadori hadi Amarom-dana ngasidagi ingtapa purakna bigi khongthang Imphal-dagi Senapati amasung Susampur phawgi bus service hauragani chief secretary governor gi chief secretary ga Pung ama makhairum Rasbona wari sanakre MSD bus sing chatok chasin tawbada apanma pirakpasingi mathakta logi matung inna serak pigadori thajna wiriba pawmana Home Minister Amit Shah akan mapautak pirakibagi matungina hayengdagi Imphal-dagi Senapati amasung Susampur phawgi marakta bus service hawdokpaga loingana Senapati amasung Susampur-dagi su lamtharakadoriba service asigi mangoinana ngasi nungthul pung 5 ga makhairam tarakpadagi chief secretary Prasan Kumar Singha Rajbona laktuna governor ga wari sanakre hairi governor amasung chief secretary na atopa miyoi sing yahondana wari sanakibadu ngasi numidang pung 7 helakpa phawbu sataki adumainama makhoi ani na kari karam hiramgi matana wari sanakibano haibadu sapsana khangma ngamdrabasu home minister na pirakpa direction gi matungina hayengdagi haibadi ngasidagi hawgodoriba bus service amasung Imphal-dagi Susampur amasung Ukhul gi helicopter service asibu ayat apan pirakpa ngamandana mai pauna sathaba yanabagi dama kari karamba thorangsing lokhotkadagi haibagi matangda khanabu oigani thajanari hainasu pau sidasu makhatana su phungdorakli atopa pau man Susampur district headquarter da battalion headquarter oina leiba 36 AR gi personal sun district gi henglep sub division gi manung sanba S khomnom amadi hawizang khultamna long range patrolling gi damak sangshilubada su tawna da United Cooking National Army na bomb amni numai kapthurakraba matung ngrang ayuk pung 13 tarakpada AR gi personal singaduna amuhana mafam adu sangshilага thihum gi tabak sathabada lahulubsi gi training topam oina sizinarama kem ama thugai khreari Manipur optional gi mekedi gi maruiba paukra Manipur mahoksa gi punsida hanjilaglagani Kiran Rijiju Laibas gi Prime Minister Narendra Modi amadi Amit Shah gi lamjing makhara aikoi punna hotnaminaduna Manipur butang du laitaba punsi amada puraklagani haibigi sapsaba thajap lai haina Union Home Minister Kiran Rijiju na phungdokri wapam singarang pangthokiba India Today conclave ta phungdokhibani India Today gi journalist Rajdeep Sardesai na Prime Minister Narendra Modi na North East region na kayara khana laklamlabas Manipur amuk phawba sanglamdabagi matangna hangkibo wangamagi pakhompiraduna Union Minister Kiran Rijiju hai Prime Minister Manipur lakpabudi state asida lairiba crisis asigi matangda ningthina khangbiba asina hena maroi PM lairiba kangluki irang asigi woroisin purakna bahak thingana miyeng sangli state asida tungkoiba woroisin amasung soidana purakan habigi thajabadu pireki Prime Minister state asida laktabigi matangda opposition na thamliba wafam sing yaningdaba phungdokladuna Kiran Rijiju hai state asida thoklibi irang asi PM lakpa khaktana lusin mangamroi lairibo atu asi mamutana khangbiba aduna hena maroi state asida lakpa amadi warol piba haibaduna wafam amani PM na Manipura sungsoi soidana waroisin ama purakna ba thokliba kangluki irang asigi sapsaba horakpam khangdokna ba hakthingna hotnariba amata ngairaba Prime Minister ni Manipur da lairibi issue asi community gi marakta thokpi irang ni India gi mayokta thokpi irang nati Manipur da haukiba matamda hauji oiriba tangdu laitadaba phibam asiga chap manaba phibam mayokna balekre adubo lengana miyeng sangbagi sangdi watki Manipur da haukiba matamda civil war gumba phibam mayokna ba yakre mitai kuki amadi naga sing thengthang character irang thoktun economic blockade sing matam sangna satakhi roinana miyoi lising kya siki tangkak amada miyoi lising ama hena siki matam aduda hiramasigi matangda parliament wang pukhalakhiba matamda minister of state ki mekejigi telaba iba pokhom ama khapikibani Hariba thogdoksing adu
ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯌꯥꯝꯅ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯔꯤꯖꯨꯖꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯑꯃꯤꯠ ꯁꯥꯍꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ꯫ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯕ ꯍꯥꯏꯕꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯊꯧ ꯇꯥꯕ ꯊꯦꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯍꯤ ꯇꯣꯡꯂꯣꯏꯁꯤ ꯄꯨ ꯑꯍꯨꯝ ꯆꯥꯏꯅꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯝ ꯃꯤꯇꯩꯁꯤꯡꯒꯤ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯀꯨꯝꯍꯩ ꯑꯁꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯇꯩꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯣꯏꯔꯕꯁꯨ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯁꯨ ꯈꯔ ꯃꯈꯩꯗꯤ ꯁꯔꯨꯛ ꯌꯥꯕ ꯌꯥꯎꯔꯤ꯫ ꯌꯥꯎꯁꯪ ꯑꯁꯤ ꯍꯤꯟꯗꯨꯁꯤꯡꯅ ꯍꯣꯂꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯎꯁꯪ ꯍꯥꯏꯅ ꯃꯤꯇꯩ ꯂꯣꯟꯗ ꯊꯣꯟꯕ ꯃꯃꯤꯡ ꯑꯃ ꯑꯣꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯇꯩꯒꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯀꯌꯥꯗ ꯍꯟꯗꯣꯛꯇꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒ ꯃꯔꯤ ꯂꯩꯅꯕꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤꯁꯤꯡ ꯈꯔꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯇꯩꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯗꯕꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯃꯅꯤꯄꯨꯔꯗꯗꯤ ꯁ꯭ꯔꯤ ꯆꯩꯇꯟꯌ ꯃꯍꯥꯄ꯭ꯔꯚꯨꯒꯤ ꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯅ ꯃꯤꯇꯣꯞꯀꯤ ꯂꯥꯏꯅꯤꯡ ꯔꯥꯃꯥꯟꯗꯤ ꯑꯃꯗꯤ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯑꯣꯏꯅ ꯂꯩꯔꯕꯒꯤ ꯃꯇꯝꯗꯒꯤ ꯒꯧꯔꯆꯟꯗ꯭ꯔ ꯅꯠꯇ꯭ꯔꯒꯅ ꯆꯩꯇꯟꯌ ꯃꯍꯥꯄ꯭ꯔꯚꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯝꯍꯩ ꯑꯣꯏꯅ ꯂꯤꯁꯥꯡꯁꯤꯠꯅ ꯆꯍꯤ 300 ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯂꯦꯝꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯟꯗꯨꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯤꯕ ꯍꯣꯂꯤꯒꯤ ꯀꯨꯝꯍꯩꯒ ꯃꯤꯇꯩꯁꯤꯡꯅ ꯄꯥꯡꯊꯣꯛꯄ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩꯒ ꯈꯦꯠꯅꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯒꯧꯔꯆꯟꯗ꯭ꯔ ꯃꯍꯥꯄ꯭ꯔꯚꯨꯗ ꯆꯪꯖꯔꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯈꯨꯔꯨꯝꯗꯨꯅ ꯄꯥꯡꯊꯣꯛꯂꯕꯁꯨ ꯍꯤꯟꯗꯨꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯤꯕ ꯍꯣꯂꯤꯒꯤ ꯋꯥꯔꯤꯒ ꯈꯔ ꯈꯦꯠꯅꯕꯒꯨꯝ ꯇꯧꯔꯕꯁꯨ ꯃꯔꯨꯑꯣꯏꯅ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤꯗꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯄꯥꯡꯊꯣꯛꯄ ꯑꯁꯤꯗ ꯀꯨꯝꯍꯩ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯇꯩꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯅꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯔꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯟꯗꯨꯒꯤ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯁꯤꯡꯅꯗꯤ ꯃꯤꯇꯩꯒꯤ ꯅꯥꯠꯀ ꯃꯔꯤ ꯂꯩꯅꯕ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯞꯄꯒꯨꯝ ꯇꯧꯔꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟꯗꯥꯕꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯂꯥꯡꯕ ꯍꯔꯥꯎ ꯊꯣꯛꯄ ꯆꯨꯝꯕꯩ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯀꯥꯡꯂꯣꯟ ꯈꯔ ꯁꯦꯝꯂꯒ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯀꯌꯥꯃꯨꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ CSO ꯀꯌꯥꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯆꯤꯔꯣꯜ ꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯍꯤꯟꯗꯨꯁꯤꯡꯗ ꯈꯪꯍꯜꯂꯛꯄꯁꯨ ꯂꯦꯞꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯈꯣꯡꯐꯝ ꯑꯃꯇꯪ ꯁꯣꯏꯕꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯊꯝꯕꯤꯔꯝꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕꯒꯤ ꯇꯥꯡꯀꯛ ꯑꯣꯏꯕ ꯃꯇꯝꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯇꯩꯒꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯄꯨꯌꯥꯗ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨ 3 ꯆꯥꯏꯅꯅꯤ ꯁꯪꯄꯣꯠ 9 ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯔꯧ ꯑꯗꯨ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯃꯤꯇꯩꯁꯤꯡꯅ ꯍꯦ ꯇꯣꯡꯗꯨꯅ ꯂꯥꯡꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯍꯩꯔꯤ ꯀꯣꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯅꯤꯡꯂꯒ ꯏꯔꯩꯄꯥꯛ ꯍꯥꯟꯅ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯣꯔꯒꯥꯅꯤꯛ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ PH ꯔꯟꯖꯤꯠ꯫ ꯏꯟꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯑꯣꯔꯒꯥꯅꯤꯛ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯥꯎꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯏꯗꯨꯀꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ PH ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯣꯔꯒꯥꯅꯤꯛ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯍꯥꯏꯕ ꯍꯤꯔꯝꯗ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯁꯨꯡ ꯐꯪꯁꯅꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯀꯣꯑꯣꯄꯔꯦꯇꯤꯚ ꯃꯦꯅꯦꯖꯃꯦꯟꯠ ICM ꯔꯤꯖꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯑꯦꯛꯁꯇꯦꯟꯁꯟ ꯑꯦꯟড ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯀꯣꯑꯣꯄꯔꯦꯇꯤꯚ ꯃꯦꯅꯦꯖꯃꯦꯟꯠ ICM ꯏꯝꯐꯥꯜꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯐꯦꯁꯔ PH ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯣꯔꯒꯥꯅꯤꯛ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯑꯣꯔꯒꯥꯅꯤꯛ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫
ꯊꯧꯔꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯔꯛꯈꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯦꯟꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯗꯤꯄꯨꯇꯤ ꯗꯤꯔꯦꯛꯇꯔ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯤꯇꯩ ꯂꯪꯒꯣꯜ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯣꯔꯦꯗꯒꯤ IDPꯁꯤꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜꯒꯤ ꯁ꯭ꯄꯣꯟꯁꯔ ꯃꯈꯥꯗ ꯐꯤꯁꯥ ꯀꯣꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯁꯅꯔ ꯑꯣꯐ ꯍꯦꯟꯂꯨꯝꯁ ꯋꯤꯕꯔꯁ ꯁꯔꯚꯤꯁ ꯁꯦꯟꯇꯔ ꯄꯣꯔꯣꯝꯄꯥꯠꯀꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯄꯤ. ꯗꯥꯔꯤꯄꯥꯅ ꯍꯥꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜꯅ ꯐꯤꯁꯥꯕꯤꯁꯤꯡꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯂꯧꯕꯒꯤ ꯆꯥꯡ ꯅꯦꯝꯂꯤ꯫ ꯐꯤꯁꯥꯕꯤꯁꯤꯡꯅ ꯂꯝ ꯑꯁꯤꯗ ꯈꯪꯅꯤꯡꯕ ꯂꯩꯔꯕꯁꯨ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯋꯤꯕꯔ ꯁꯔꯚꯤꯁ ꯁꯦꯟꯇꯔꯗ ꯂꯥꯛꯇꯨꯅ ꯇꯥꯟꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯂꯧꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯂꯕꯁꯨ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯄ ꯃꯦꯂꯥꯁꯤꯡꯗ ꯆꯠꯇꯨꯅ ꯌꯣꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏ ꯐꯤꯁꯥ ꯀꯣꯟ ꯑꯁꯤ ꯂꯦꯡꯖꯦꯟ ꯊꯣꯏꯕꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜꯒꯤ ꯃꯈꯥꯗ ꯋꯤꯕꯔ ꯁꯔꯚꯤꯁ ꯁꯦꯟꯇꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯤꯕꯔ ꯁꯔꯚꯤꯁ ꯁꯦꯟꯇꯔꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯁꯨꯔꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯂꯝꯐꯦꯜꯒꯤ SDCY ꯗꯔꯦꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯗꯥꯒꯤ ꯅꯧꯅ ꯊꯧ ꯄꯨꯕꯁꯤꯡ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯀꯣꯂꯤꯖꯟꯁ ꯑꯦꯒꯦꯟꯁꯠ ꯗ꯭ꯔꯒ ꯑꯦꯟড ꯑꯜꯀꯣꯍꯣꯜ ꯀꯗꯥ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯅꯧꯅ ꯊꯧ ꯄꯨꯕꯁꯤꯡ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯀꯗꯥ ꯍꯦꯗ ꯑꯣꯐꯤꯁ ꯀꯣꯅꯨꯡ ꯃꯃꯥꯡ ꯏꯝꯐꯥꯜ ꯏꯁꯇ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯪꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯍꯤꯖꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ, ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯗꯥ ꯍꯦꯗ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯑꯣꯠ ꯀꯃꯤꯁꯅꯔ ꯑꯣꯏꯅ ꯗꯣꯛꯇꯔ ꯁꯣꯡꯊꯥꯝ ꯅꯔꯦꯟꯗ꯭ꯔ ꯁꯤꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠꯅꯤ꯫ ꯀꯗꯥꯒꯤ ꯅꯧꯅ ꯈꯜꯂꯕ ꯊꯧꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯍꯤꯖꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯅꯤꯡꯊꯧꯖꯝ ꯗꯣꯔꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯗ ꯇꯈꯦꯜꯂꯝꯕꯝ ꯒꯤꯠꯆꯟꯗ꯭ꯔ ꯃꯩꯇꯩ, ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁꯇ ꯀꯛꯆꯤꯡꯇꯥꯕꯝ ꯍꯔꯤꯆꯟꯗ꯭ꯔ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯃꯌꯦꯡꯕꯝ ꯕꯨꯙꯤ, ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤꯗ ꯂꯣꯡꯖꯝ ꯕ꯭ꯔꯣꯖꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯨꯃꯦꯟꯁ ꯑꯦꯐꯤꯌꯔꯁꯇ ꯏꯟꯗꯤꯔꯥ ꯂꯩꯃ ꯀꯣꯟꯊꯧꯖꯝ, ꯁꯦꯀ꯭ꯔꯦꯇꯔꯤ ꯗ꯭ꯔꯥꯏꯕꯇ ꯄꯨꯌꯥꯝ ꯑꯣꯡꯕꯤ ꯄ꯭ꯔꯃꯣꯗꯤꯅꯤ, ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊ ꯑꯦꯟड ꯁ꯭ꯄꯣꯔꯠꯁꯇ ꯁꯨꯟꯗꯔ ꯈꯪꯖꯔꯥꯛꯄꯝ, ꯑꯣꯐꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯇꯈꯦꯜꯂꯝꯕꯝ ꯑꯣꯡꯕꯤ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯗ ꯐꯨꯔꯥꯏꯂꯥꯠꯄꯝ ꯔꯣꯃꯦꯁ ꯁꯔꯃꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯗꯪꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫